Military camp fauba safaraktraba matam asida micham miyamna safagadaba mafam asi karaidanu haina Thangmaiban Assembly Constituency ki MLA Khumuk Chamjoy Kisana hangrakli wafam asi ngasi Khoyathong da leiba Tombishana High School da hangba relief camp da changjafam lauriba mahiroi singda kambal amadi mon yenthokpaga mari leinana mahakna phungdokhibani potlam sing adu yenthokpa loiraba matung pangthokpa pawgi mifam amada MLA Joy Kisana hai Ningthamtha changlakpaga iroina relief camp asida changjafam lauriba mahiroi singna kambal pipinaba amadi mongi awatpa leire haina khanghalakpadage potlam sing adu piba hauki adubu atai lemhoriba potlam sing adu pinaba honnaringaida hojik thokliba irang asiga mari leinana haurakhiba miyamgi ihau amana mahiroi singda yenthoknaba thamba kambal amadi mon sing amang ata thokhanbata natana puraga chakhibasu yauki ngasi makha na piriba potlam sing asidi Thangmaiban Kendra Development Organization Tagdona constituency asidagi khaigatlaga MLA da sinarakpa lupa lakh ani lishing kunthage senfam ama mahakna lupa lising ahum khak lahauraba matung tagdoda amuk khusinnakhiba senfam aduna leibani haina mahakna phungdokhi pawgi mifam aduda MLA Joy Kisana makha na hai hojik ekhogi lamdam asida miyoi kangbu makhal ani lei Kangbu amana masagi oijaba pumnamak thadoklaga Manipurgi apunba saktam ngaknabagidamak chingda khul ngakpagi thaudang laure aduga atopa kangbu amana Manipur kanbagi mingda senkhai thumkhai amadi lutpak tawriba khuraki isingni hariba miyoi khutpu asina Manipur kannabagi maikhum uplaga khudong chaba launaba hotnari matam kharagi mamangda mahaki yumda thokiba thaudok adu khuraki isingna chatharambani Mahaki yumda leiba ibudau ibendaugi khubam fauba amang ata thokhalamba asigumba ifurupta singnarakliba kangbu amadi ihaugi mingda lut tawriba miyoi sing hanna muthatpagi tangai fadaba lei lamdam asida leiriba CSO amadi miyamna aikhoi amatta oina pullasi haina lauringai jerakta asigumba kangbu asina aikhoi maselgi marakta nakpak tahanna hotnari mahaki yumda amang ata thokhalamkhiba miyoi sing adu faba ngamba Manipur Police ki team da lupa lakh amagi manapi gani mahaki yumda thokhiba thaudok adugi video amasung photo na chingba leiba maramna miyoi sing adu faba ngamgani haibagi thajaba lei karigumba ngamdragana law enforcing agency singi mathau halle haina lawgani lamdam asida leiriba military camp fauba safadre haina Chief Minister nasu phongdokpa laikre hojik oirakliba phibam asida micham miyamgi punsi karai phauba safaribage hamadi miyamna safagadaba mafam asi karaidano haibasi achoba wahang ama oirakli haina MLA Joy Kisana makhatana phungdokhi military camp bo secure oidrena laibak sigi lusingba laibak CM intogdong leriba mana center haira abaise kanano peniki oris army camp da secure octradi kada no secure oris MLA के मयूम secure होइद्रे मिनिस्टर के मयूम secure होइद्रे आर्मी कैंप secure होइद्रे अदर प्रजा की सिक्योरिटी कराई ले लिखे मसी अकोई याम कन्न नैना बदरका लई तंजा सिदा कोई हेन लुरब तंजा अकोई मसे अमत तो न चिंजन अब तंजा सिदा मु अकोई मसे न मु चिंथुना नबा खुरक इमेम चंग इसी चे मसी हाना लोशन बम दरका ले अदुगा इजाती मुसीबा सारका इपुर मुसी सारका इपुर मंगन लब होनो कांगबु से मसी लेबाक मयाम सन थु थिगत पियु मसी मखोइसे मरु पुंगना मंगन साइबसे मसी थमजगे